Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau Pradhan Mantri Narendra Modi na tangai phadarba matamda aroiba warip oina lockdown thamnaba Rajya Sarkar singda khangankhre Rajya sida ngasi miyam hupna kobru ching kagani haiba wafam adu tawbidanaba Mukhya Mantri Nongthombam Birena appeal tawri amasung awang nongpok Rajya singdasu COVID-19 gi active case ki masing leptana hengalakli Leibag asida COVID-19 gi laichat amugana sandoragli basigi yenglaga section bawat pagi thawong sing tokpina ba haizari tangai fadaba sexual thawrang singang na chatpaga loinana sahi nifu manga gi mathakta leiba miyoi khuding mak sungsoi shoidana vaccine kapthok biu yumdagi hek chathokpada face mask upiu mi amaga gi marakta foot taruk lapna leibiu mai mit amadi khutsa toina hamdoktana tarutana na thambiu hauzik mapungoi ba pau Pradhan Mantri Narendra Modi na tangai phadarba matamda aroiba warip oina lockdown thamnaba Rajya Sarkar singda khangankhre mahakna micro containment zone oina mideng thamnaba su appeal tawri COVID-19 gi hauzik oiragli phibam gi matangda ngarang jati gi miyam da piba paujel amada Sri Modi na leibag gi miyam da COVID-19 gi second wave asi laksin bangamnaba leibag miyam na thauna leina amasung thaurang kaya paikhatuna mayokna na ba hairi Pradhan Mantri na hai Oxygen watana baleba asigi mapam kaya da kendra masung Rajya Sarkar na private sector singa kusam na duna darkar leba miyoi sing da oxygen pinana buhonari mangna hai Rajya sing da anobo oxygen plant sing sengbat lagani amasung oxygen cylinder lak ama athuba matamda piragani इस बार कोरोना संकट में देश के अनेक हिस्से में ऑक्सीजन की डिमांड बहुत ज्यादा बढ़ी है इस विषय पर तेजी से और पूरी संवेदनशीलता के साथ काम किया जा रहा है केंद्र सरकार राज्य सरकारें प्राइवेट सेक्टर सभी की पूरी कोशिश है कि हर जरूरतमंद को ऑक्सीजन मिले ऑक्सीजन प्रोडक्शन और सप्लाई को बढ़ाने के लिए भी कई स्तरों पर उपाय किए जा रहे हैं राज्यों में नए ऑक्सीजन प्लांट्स हो 1 लाख नए सिलेंडर पहुंचाने हो औद्योगिक इकाइयों में इस्तेमाल हो रही ऑक्सीजन का मेडिकल इस्तेमाल हो ऑक्सीजन रेल हो हर प्रयास किया जा रहा है Rajya Sarkar na sinbi singbuk makoy na leiriba mapam sing adu da lehenaba Pradhan Mantri na hairi mahang na hai Rajya sing na sinbi sing da thajaba piduna thambana corona laksin bada mateng oigani sinbi sing atuba matamda COVID-19 gi vaccine kapthok lagani amasung makoy thabak tagisu lawthok loi Pradhan Mantri na hairi leibag asigi miyam da COVID-19 gi maramda bhap tahanba amasung tonga sandokpa thingba mathau tari Sri Modi na COVID-19 gi laichat asi atuba matamda laksin ngamgani haibagi thajaba su thamki mahang na hai Sarkar na haukiba numit kharani asita paikhalakliba thawrang sing asina COVID-19 gi phibam laksinbada soidana mateng panglagani Ibudau awang kobru asupagi khubamda hauzik oirakliba phibam sigi matangda Mukhya Mantri Nongthombam Birena miyamda appeal tawrakli madudi kobru lai khuramba chatpada athingba mata leite Mukhya Mantri na thadorokpa cherolamada hai Rajya Sarkar na yenariba sigi warushin ama purakna kanna honari amadi Lokotpam thokpa ain geba thabak sing chapchana lokhatli Mukhya Mantri na hai wafam asigi warishin purakna bakan honariba maramna Rajya ste leiba miyamna amana amagi dharma amadi kanglup ki thajaba kayadu ikai khumnaba utpaga loinana kanglup masil nungshi chanana leiminana bu honna minasi Rajya Sarkar na amagisu soktanaba amasung yanana bu honariba sida miyamna thajaba thambinaba amasung mateng pangbinaba Mukhya Mantri na appeal tawri Miyam hupna ngasi kobru ching kagani haiba wafam ama leiriba si tawbidanaba Sri Birena miyamda appeal tawrakli masigi mahutta chumnagi oina lai khuramba chatpinaba mahangna haire Manipur dangarang miyoi Marpudra mari nauna COVID-19 positive oiba thengnaki miyoi ama leikidabaga loina na hauzik phawbada laina asigi siba apunba masing sohum humpudra Nipan Sure Raji COVID-19 Command Control Room nangarang midangwairam thokiba cherola manahai Rajya sida positive oiba apunba masing lising kun mapan sanipan humpu mapan shure haukiba pungkun mari da miyoi mari discharge tawkibaga loina na hauzik phawda punam miyoi lising kun mapan samasuna taruk naba fakhre naba phabagi changsada Marbuda tare dasmik mari da hanthare hauzik active case sohum marfu manga leire amaromda thasigi tara tareta Imphal airport thunglakiba Indigo flight 6E 2615 ki road 3 dagi 11 phawba Air Asia flight 15783 gi road 3 dagi 11 phawba amasung road 22 dagi 28 phawba amasung Air Asia flight AI
889 gi रो 70 gi 13 फाउबा कमन कोविड कंट्रोल रूम नत्रगा मरी लेनबा डिस्ट्रिक्ट सर्विलेंस ऑफिसर सिंह दा पाउ पिरकनबा खंगलकली राज्य से ngarang nungthil pung 3 फाउबदा पुन मियोय लाख अमा लिसिंग 13,482 कोविड 19 gi आनबा डोज की वैक्सीन कापखरे मियोय लिसिंग 58,900 मरफुना अनिसुबा डोज की टीका कापखरे मरगस्ता मणिपुर एपिडेमिक डिजीजेस एनफोर्समेंट ऑफ कोविड 19 गाइडलाइंस रेगुलेशन लिसिंग अनि कुन कुदक्तगी सनरे मसिगी मतुंगिना क्वारंटाइन सेंटर सिंग द गाइडलाइन थुगाइब सिंग द लुपा लिसिंग अनि फाइन तौगनी मियाम तिनबा मफम सिंग द मार्क्स उपतबना लुपा लिसिंग अमा सोशल डिस्टेंसिंग ngaktaba singdingina lupa chambri miyam tinba mafam singda kwa chab amasung khaini umba lupa chambri dharma karma gi thoram singda sarkarna piba masingdagi hena tilamlabadi lupa lising kun fine tawgani atopa guidelines sing thugai bagina lupa lising ani fine tawgani hairi tabiriba pawasi akaswani imphal dagini Nagaland ngarang nongna myoi Marfuni to COVID-19 positive over Tenaki, Masiga, Manungda, Humbudra di Dimapur Dagini, Raji Haxel Mantri SP formed Twitter that Takat Pawar Madahai, Rajesh the house it upon the positive gas listing Tarani to Chatuk Yankai Suri, Masigi Manungda, Mio listing Tarani toy, Samatara Naba Fakre, housing active gas Sani Yankai Tare Lady, Madugi, Mioi, Marfu Marina, Lachastigi Laki Dare. Mezoram Dangarang Mui Kulum do Naba Paduna di Church Toki, Masitarga upon the positive gas listing Mari Chamapan, Marbudra Mangagi Manungda, Mioi. Lising Mari Changa Humpuma Pandi Church Tokre, housing active care, Samri Tramari Lady, Naba Papaki Sang Sada, Marbudama to Desmic Mangashinoni. Megalo Dangarang COVID 19 and over case, some contracting the Bogalonia Rajasta upon the active case, Sanipan Yankay Sure. Asam Dangarang upon the test listing, Humputaret Sama Yankama to test of women the Mue Lishing Ama, Satru, Yankama to positive everything a key. Imphal and as if Humba Pouchi singing a river pouching in the Mahosi, Wahengbam Rajesh Lady, Rajesh. Tagasari Suni. Imphal the ngasi phongba pawse singi ahanba lamai da phongnariba maroiba pawsingdi Manipur da haukiba pung kunmari da mioi marfudra mari COVID-19 positive oiki sarkar gi chana kanglon tugaiba sing fine logodori lockdown na aroiba pambai oina sizinagajabani haiba Prime Minister Narendra Modi gi wapam sing asi Sangai Express Manipuri Sanalebak amasung Naharu gi thawdang da banner headline tawduna phongle pawasi Isel Express People's Chronicle pongnafam Sangai Express English kina ahanba headline tori aduga Imphal Free Press Ireibak Huyen Pau amasung Morning Bell gina ani suba headline tawduna phongle COVID-19 gi hidak manghan bada Manipur makok thongli haiba paw ma masu sangdana box torga Sangai Express Manipuri da phongli angang sizinarga number 4 pohalamba gram panchayat member amadi masanpa police na phare haiba pawna irebaki ahan be headline tori fake encounter case ka mari lenana major saiza gi fake encounter case ki record mang kre haiba paw Imphal Free Press da ahan be headline tori Rims ki mahiroi sanaton misi gi matang da miyam sasarak ba irangbu Rims kangbuna nungai taba pongdrodi haiba pawna Morning Bell gi ahan be headline tori MP Leishemba Sanajaw ba yauna ngasi Kobru lekha da ira thongni pangthoklaga miyam Kobru kaga dari haiba pawna Huyel lan paw gi ahan be headline tori Kobru gi wathok loisinaba honari amasung miyam na nungsi chanana leiminanaba Mukhyamantri gi appeal Imphal ngasi phongba pawse ayamba da phongli Khusumal pithok tabagi PRI job card holder singna Pak Sanna Khongjam Sangkri haiba pawna Isel Express ki ani suba headline tori Wai Irabotpu MLA ohenaba ECI na khangalakle Manipur gi siengi kota mangba yabagi phibam da leire haiba paw pawna phangi ani suba amasung ahum suba headline oiri COVID-19 gi hidak manghan bada Manipur na mari suba mafam da leire haiba RTI gi report ama Sangai Express English ta phongli PRI member singna kauriba pung nipunipangi total shutdown gi khongjan handokpiu haiba Works Mantri Bisoji gi wafam narongi thangba gi anchor kalam da phongli suni Thagajari Rajesh Loshilakpada COVID-19 digi ngakthongnaba face mask uppa futaruk lamnana leiba khutsa amadi mai mit taru tanana thamba haiba achamba thong ahumasi ngangna chatpinaba amuhana ningsingjari aroibada maroiba paw amu Pradhan Mantri Narendra Modi na tangai fadarba matamda da aroiba wari oina lockdown thamnaba Rajya Sarkar singda khangankre Rajya sida ngasi miyamna hupna Kobru chingka gani haiba wafam adu tawbidanaba Mukhyamantri Nongthambam Birena appeal tawri amasung awang nopok Rajya singda su COVID-19 gi active case ki masing leptane hengalakli pauloi jare